Lakhipuronline puthokchaba July ki tang 28 thangje numit ki Khomjinba Pao tabirase ahanbada maruiba Pao Kargil lan ki kunmanga suba kumon thorom ngarang lebak sinba thungna pangthokre Assam ki charai deu moidam UNESCO ki World Heritage List chalakpada Pradhan Mantri na harau phongdokre numit tarani ki oiba mite mek tambi takpi bagi thorom mutum lakai da hodokre Khangembam oja bishana na laikidabada luk gayana makhatana awaba phongdokna rakli Milal amju amasung editor skill ki apunba mifam pangthokre Hauzik mapungoi pa Pao tabirase Kargil landa mai paki bagi kunmanga suba kumon thorom ngarang lebaki mafam da pangthokna kibagum thorom asi silchar gi Manipur da supangthokhi Kargil gi dras te leiba Kargil War Memorial da ngarang ayuk Pradhan Mantri Narendra Modi na Disingamaga chamapan marputra mapan gi Kargil landa maraiba ki damak thawai kat khraba thoba singi mafam da ikai khumna bautki की ये महान धरती कारगिल विजय के 25 वर्ष पूरे होने की साक्षी बन रही है कारगिल में हमने केवल युद्ध नहीं जीता था हमने सत्य संयम और सामर्थ्य का अद्भुत परिचय दिया Assam ki charai deu moidam UNESCO ki World Heritage List chalakpada Pradhan Mantri na harau phongdokre charai deu moidam na matam amagi ahom gi nat ki langlaba masakama utli haina Sri Modina mahaki ex post amada phongdokhi masina awang nokok Bharat ki oinati UNESCO na khalakpa ahanba cultural heritage site ni aduga Assam gi na ahum suba World Heritage Site oire charai deu moidam asi matam adigi ahom ningthau sing laikidabagi moidam ni haibadi ningsing khubam ni moidam hairiba wahai asi tai ahom wahai ni ningthau gi ningsing khubam haibani Mutum Laikai Maira Paibi Committee na Milal Assam ga kusamna duna nimitarani gi oiba mitei mek tambi takpi bagi thoromama ngarang kasar singilbon mutum Laikai da hodokre thoromasi da Kaisam Birendra Thangjam Brojen Seram Herajit Wahengbam Surendra na mathangsina President Chief Guest amasung Guest of Honor oina daistapam ki Thoromgi wahau tokpiraduna Mutum Laikai Maira Paibi Committee gi advisor Mutum Ongbi Kunjelei mana Aikhoina imalon amasung mayek tamba khangba haibasi aikhoi gi thaudang ni haibagi wakhalonda thoromasi aikhoi Maira Paibi na sinjabani haikhi Kaisam Brajamhon amati asangbam sopon na chingba miyoi singna thoromasi ga mari leinana maroi ba wafam kya phongdokhi thoramda Milal Assam gi Education Secretary N Binod Raju Maibam na chingba miyoi singna saruk jakhi Mutum Laikai da numit tarani chupna pangthokadaba thoromasi da Thokjom Momokona takpi tamigani aikhoi gi tangdang mayek asini haina Manipur Sarkar 2005 da Manipur daga Manipur ki school singda tamba hobage ya upigya 2005 da hokibade ngasi 2024 bo sahi kun mukse akoi Assam da leiriba chinau singi adugi mayek che tambagi na taga khangbagi asa jamuk leiram dia sahi kun mukse leirak pasiga he namuk sahi kuntha ne taga nipu yausalakhardi Manipur da phongi ba lairik tigi hauna paper dagi hona Manipur da oirakada yam ahong masing loina mite meng oikrane adu punga si koina Assam da koina graduation tamiba Manipuri honors lona higher secondary tamiba BA tamiba MA tamiba lairik singje Manipur da phongba Manipuri lairik ngakane adu ngasi di Manipur da hariba lairik singje mite meng loina tam no phongakre sei kunam gi matung dadi lairik punamak mite mek won khagane and I quit Manipur honors the Tanga candidate, Hariba Larixing do, Mate Magna Workara, I quit Pabana Mutu. Aduna Nekuna Sunga, and the Kisai, a new Sida, PCC, Loina Mai Pagi, Primera Pabima, Sintuama, Look Mayama, Pulaga, Assam the Chopi, Mayakasina, Tunguina Pagisa issue, Sincere, Tamba Kumbekudum Savase, when the Nihana, Assam Sakada, the month of Lakhipur.
All India Institute of Medical Sciences AIMS Guwahati na tongan faculties singi provisional selection list haidokibada Miss Leisungbam Iris Devi bu nursing college asigi tutor clinical instructor oina khalakre panbayai Guwahati University dagi psychiatric nursing da PhD phanglakrabi L Iris Devi regional nursing college Guwahati dagi BSc nursing aduga Lokpriya Gopinath Bordolai regional institute of mental health Tezpur dagi MSc nursing pass toraki Mahak Kasar Lakhipur Komandagi Leisungbam Mibochau amasung Leisungbam Ongbi Manjugi machanupini Mahaki maipakpa sida Lakhipur Municipal Board ki Vice Chairman Leisungbam Robindrana harau tema phongdorakli Khomjinba Oza Bishana na laikidabada Singirpon Development Association na silangduna awapa phongdokpagi mipam mangarang nungthil pung marida Singirpon Mahadev Mandopta phangthokre Singirpon Development Association ki President Yu Chauba Waimani CH Mohan Asangbam Budeswar K Champalal Waimangi G Narahari Sharma Thokchom Bishanath K Birendra H Dhananjoy na chingba miyoi singna saruk jaduna pangthokiba mifamna laikhidraba ozagi thawai mirelna mapugi nakta ingna chingna leiruna bathoni jakhi Athauba Ningsinglup Lakhipur Kasar ki Vice President oina thaupu biramba Khomjinba Oza Bishanath na haukiba July ki tang kunmathoi nongmaijing nimita laikhitabada lupasigi President Rajkumar Sanahal na mipama poiduna Manipuri Guest House Konjalekai dangarang irai nimita awapa phongdokpagi mipama pangthokre mifamda Oza Bishanath na hinglingaida samasa sigi tamak mahangna tambiramba khudol kaya bu palladuna ingudam nilbirna wafam kaya phongdokhibaga loinana lengbirakhiba mayamna laikhidraba ozagi thawaina lairam ingna chingna lairunaba minute ani tumina laiduna thoni jakhi awaba phongdokpagi mifam aduda Manikanta Sharma Irom Gauramani Soraisam Gaurababu su sarujakhi Laing Tausana Mahi Thagol Kanglup Kasargi Hana Thaupu Biramba Oza Khomjinba Bishana na laikidabada lupasina Kasar Nungphau Lekai da leiba Irei ma imagi sangaida awaba phongdokhibaga loinana laikhidraba ozagi thawaina taibong mapugi nakta ingna chingna leirunaba thawni jakhi haina luplakpa RK Osok Kumarna khanghalakli Khanganjaba ma tang sikpa saba paralysis diabetes prostate problem liver chawthokpa amadi kidney da nung leibana chingba atai ana layengi damak senior physician Dr. N Ranjit Singh MBBS DMB DSC nongmaijing khudingi nungthilgi pung amadagina pung taruk phawba Kasar Lakhipur SDO office mamangda leiriba JM Enterprise da laktuna layenga dawri mangjauna na booking tobiningba singna mobile number 9401-219-621 natraga 8135-870-447 number asida ngasimak pau phawbiragu Sonai Kendra ki manung chanba Sadhin Bazar GP ki Hanagi Mondol President Dr. Alhassan Ahmed Laskar gi hakchangi phibam phattaba ki pau tabada Mitai Congress Luchingba Dr. Maimom Santi Kumar na Silchar Medical College ta chatuna unakre loinana mahaki imong manunggi miyoi singasu unatuna pangba yaba mateng pangani haikre panbayai Dr. Hassan Laskar nongpok Sonai gi saknai raba social worker amasuni Assam lenga ki akan bakhongjang amati tongan ba lamdam asigi society singi mateng na maram oiraga ain kaina khopsilamba lam square kilometer chamaga humputare amukhana phangliba lam asigi sarukasi Chandigarh city dagi hena chawgani haina Assam gi CM Dr. Himanta Biswa Sharma na phongdokre panbajai hoki bachahi ahom asida lenga kasina kanna honaduna lakpana rajya asigi yamkraba khopchilamba lamgi saruksing amukhana phangle haina CM na mahaki Twitter handle X ta phongdokhi lakliba November gi tang 18 lebak pukun mit asibu Bir Raghov Moran gi matik makunbu singtharaduna November gi tang 18 asibu Bir Raghov Divos haina pangthokna naba Assam lengak na lauthokre Mitei Irol Ek Loina Silol Apunba Loop Milal Amju Amasung Editor Skill ki Apunba Podi ama wairiba Monitoring Committee ki Apunba Mipamama July ki tang kunmanga ta pangthokre Manipur Press Club ki Loktak Hall da pangthokiba mipama tuda Editor Skill ki President Khogendra Khomdram na mayai tangba lawki Mipamaduda tongan bawarep kaya sulauki warep sing atugi manungda committee asina mamangda yanakhiba Manipuri pauche singi lamai ama mitei mayek na ohenba haiba wapamadu ngak na chatpa
Janaki bawarol adu ngaglakta pauche singi mathakta milal na yingsindu tha amagi manungda monitoring committee da pau piraga action lokotpa amadi pauche khudingmakta hapliba advertisement sing asi mapan gi nattaba singdi soifadana mitei mayek yahonba haiba warep singsu loki haina soibam arun mitei secretary publicity milal kanglepa ki cherol amada hairi Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari ai bon trapo bangatila dagi Ina nipa siya ina lakon ni bitagya ina undai pura puthore apam dia su pura pusambanya to bungasi di nimitare ni laya ngamu matunda sampai kumar dagi osa sampai kumar dagi apong tetpan namna thona service ni kasi Aroi bada maroi pau amukhanna Kargil lan gi kunmanga suba kumon thorom ngarang lebak sin bathungna pangthokre Assam ki charai deu moidam UNESCO ki World Heritage List chalakpada Pradhan Mantri na harau phongdokre numit tarani gi oiba mite mek tambi thakpi bagi thoram mutum lakai da hokdokre kangembam oja bishana na laikidapata luk kayana makhatana awaba phongdokna rakli milal amju amasung editor skill gi apunba mifam pangthokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare